Israeli hostage da Gazada Chara Henbagi footage Utkhre Israel Amasung US da Thadokpinaba HAIJARAKRE Gaza strip lan tholakiba October 18 da strip adugi mifa oina thamlakiba Israel German hostage Rom Brazlavski gi video ama Palestinian Islamic Jihad na sagol sinumita thagalakre video aduda Brazlavski sahi kunga mathoina masamak masak taksaba amasung mahak thadok hanaba honanaba Israel government da haijaba du uli mahak masa taifet tare amasung mayang kangle Gazada laimai di hiptuna leiraga Gazada thokliba sada fangdaba amasung Chara Henbagi crisis adugi news footage yengdun leiba du ui Palestinian Islamic Jihad na thadolakibada masi mahaki ahanba video nate April 13 tasu magi video ama thadolakre video aduda mahaki masa pumba sikpagi anaba amagi matangda mahakna wakatki amasung mahak thado hananaba Prime Minister Benjamin Netanyahu amasung US ki President Donald Trump da mahakna appeal tauki mahak fadringaida Brazlavski na Nova Music Festival adu da security agent ama oiki mahak fadringai mamangda mahakna festival adu yengba lakhibe mioi kayamarum kannab honaki amasung attack adu da nathoktuna hinghokhiba mioi singda ningsingki group adu United States amasung European Union na terrorist organization ama ina lawi mi fakiba sing adugi matungda Israel na Gaza da Hamasing ga lanthengnari adubo January 10 dagi March 13 fawbagi santigi yanarol ama Israel jail singdagi Palestinians lising amaga sani parom thadokpagi damak mahul oina makhoi manungda asiba nipan yauna hostage kuntraghumdo Israel da hanbayaki ataisu 2023 gi mamangi yanaba amagi makhada thadorakre Israeli military gi matung ina Hamas fighters sing na Israel dagi puna mioi sani gi yankai mathoi fadun puki amasung Gaza da hojik nifuga mapan fadun thamli makhoi gi manung dagi kunga taret sikre haire